a period of time during which a person refrains from using electronic devices such as smartphone or computers regarding as an opportunity to reduce stress or focus on social interaction in the physical world. Yam phajabani si saireng gum jani. Akhoi si yam laptho ure. Physical world real life world gi yam laptho ure akhoi si ko. Ado hojik khoi realize tore. Akhoi si la laga he kanu kuira kanda so kanda he khangak padumain tawi. Masibune akhoi na digital detox hairi se ko. Haibadi mi du ngambai matungina minute kharatang toksage suyai pung amadang toksage suyai hapta ama toksage suyai sidi compulsory nate idea concept tu yon jabagi wani ko. Masi se kanogi computer ka mari lainaba profession sing dadi khitang wadori ni moi gi ko moi de duna magi thabak ni hingbagi kano bread earning tawbase adu dei tawdoi ni ko adu makoi gi na ngasai gi joton mayam da lou tare adu akoi gi koine leisure time da akoina sinaba koi gi damak tadi akoi da option ji am chaung lai akoi na matam khar sang na detox saujage suyai tawroi suyai adu bu magi mangjaba mayam do mostly the social kano benefit mayam ama mangbado adu khanbi ba pamjai benefit se kai no ka koina mayamna aingonda yabining tab yarom bai akoi di stress leirakanda akoina kaino se akoi di stress leirakanda social media adagi smartphone siznarga I stress katang handajari ni aduga ngasi akoi tauna haise akoi gi smartphone natraga digital device sina stress hengalale paidraga stress handarakani haibase angtang kano torgi biune experience tawrakanda ko the face value that ilan ba male increase social interaction simadi chumamani aina minute tara mangan ga doi do icha wari sa hobu yai ai ge husband ga wari sa hobu yai inembo ko wari sana hobu yai hi kaina hobu su yai natrane aduga increase connection with the nature and the physical world simasu yam chumme ko aduga appreciation of the environment ngarang purnima tha ubi ba kam ya hoge kudam ta thangat piune aima yam yeng nari jani adubu adubu aina khanbada 1/3 yaudaba mali aisu hodre hoi ko yam kalak sei kaigano ba khoi se chahi amagi manungda purnima train thoi lak pase nahamuk 2020 da purnima am hode adu mayam su hodaba mayam miram do mali ko haibadi nature ga khoi se aduki matik lamna greba ko kanaguma saireng iba lyrics singna tha du tholupa ngai raga saireng ina ba honaram ba khara natana akoi tha yengaga nungai bagi akoi gi Japan da moonlit night cha thakmina ba akoi gi relatives friends kauraga cha thakmina bagi nungai ba aduguma si khara haudo asira su khanjai ko smartphone si nakan de epsal laga blood pressure heart rate cortisol level cortisol se stress hormone kawi ko nong stress ki class ama su tokse stress hormone se yang wangkhal laganda chronic koine wangkhal laganda amang ba yam lai hakchang de ko BP wangkhat ba adagi heart failure ba asthma tawba irritable bowel syndrome tawba allergy tawba mayam amale hariba mayam se pharakadoi ne ba ko handar kadoi ne ba ko koina hariba kanosit digital detox se tawba kanda adu itna tana psychologically koina depression anger aggressiveness asiguma mayam se koi gi green environment amada haibadi amna kanoda nature gi marak leiba kanda yam kanai handai loinana ADHD hadana koi parents hojikde koi parents yamba issue lainaramani ko isa haijar roi issue singda ADHD ka hena makutleng ba khotpa angang se confine oiba mafam amada thamba matamda yam heleba ko sumaina attention deficit hyperactivity disorder attention walaga makuna pakleng deleng ba larik paw adu sanawada sanwai se ngamdaba minute ama phana mafam amada phamba ngamdaba ngang yam leba moise khoi hojiki umlei kare ka mana yum su saksang su mangon su sumang su loina oiba sida ADHD angang sing sidi as yang wa bajani ko adu bode khoi matam na porpani adu ga hujike ma panjani bamna digital detox ya kano dana hena nungai heba khoi ge nature ga marakta khoi ge kano daga resort ga chala kan se sida khoi na hujik ti chathok pa matam da langbai chat pa matam da office ka matam da I chan pin barabar hangi bi na gi phone yaw bra na ko aseng badi phone se thoina thamamaga chatoi ne ba digital detox sida di adu dei da tholk ba ya ba problem yam chu ai mathang na haijar ke ko akoi mind of hobby rangoni as adu di kamaya doi ba na ko digital detox se growing phenomenon ni akoi na aduki matik connected oirakanda aduki matik chawkhat le haina khana basu lai khudak taga message ka halakpa ko aduga world thoi ba pot sing se khudak taga khang base yamna chawkhat pagi ne na khali hoi chawkhalam gani adu chawkhali ba pot sing se kari gan doi no haib song tang khana se ba ko
ꯑꯩꯈꯣꯏꯅ ꯅꯣꯡꯃꯗ ꯐꯪꯉꯤꯕ ꯏꯟꯐꯣꯔꯃꯦꯁꯟ ꯃꯌꯥꯝꯁꯤ ꯑꯩꯈꯣꯏ ꯀꯌꯥ ꯌꯥꯝ ꯁꯤꯖꯤꯟꯅꯕ ꯉꯝꯒꯦꯕꯀꯣ ꯃꯤꯋꯥ ꯃꯥꯡꯅꯕꯗ ꯈꯔ ꯁꯤꯖꯤꯟꯅꯕ ꯅꯠꯇꯅ ꯑꯩꯈꯣꯏ ꯃꯌꯥꯝꯗ ꯑꯐꯥꯎ ꯁꯥꯕꯗ ꯈꯔ ꯁꯤꯖꯤꯟꯅꯕ ꯅꯠꯇꯅꯀꯣ ꯑꯩꯅ ꯍꯥꯟꯅ ꯈꯪꯉꯦ ꯍꯥꯏꯕ ꯅꯠꯇꯅ ꯀꯣ ꯋꯥꯍꯩ ꯈꯤꯇꯪꯗꯤ ꯐꯖꯗ꯭ꯔ ꯃꯥꯜꯂꯦ ꯑꯗꯣ ꯑꯁꯦꯡꯕꯗꯤ ꯑꯁꯦꯡꯕꯅꯤ ꯑꯗꯨꯗꯒꯤ ꯂꯧꯔꯛꯄ ꯑꯩꯈꯣꯏꯒꯤ ꯉꯁꯤ ꯑꯌꯨꯛꯇ ꯉꯔꯥꯡ ꯑꯌꯨꯛꯇꯩꯅ ꯉꯔꯥꯡ ꯅꯨꯡꯗꯥꯡ ꯐꯥꯎꯗ ꯑꯩꯈꯣꯏꯅ ꯋꯥꯆꯞꯇ ꯅꯠꯇ꯭ꯔꯒ ꯃꯦꯁꯦꯖꯇ ꯅꯠꯇ꯭ꯔꯒ ꯑꯩꯈꯣꯏꯒꯤ ꯏꯟꯇꯔꯅꯦꯠ ꯗꯥꯎꯟꯂꯣꯗ ꯇꯧꯕꯗ ꯐꯪꯉꯤꯕ ꯏꯟꯐꯣꯔꯃꯦꯁꯟꯁꯤꯡꯗꯣ ꯑꯩꯅ ꯀꯌꯥ ꯌꯥꯝꯅ ꯁꯤꯖꯤꯟꯅꯔꯒꯦꯕ ꯌꯥꯝ ꯁꯤꯖꯤꯟꯅꯗꯕ꯭ꯔꯥ ꯍꯥꯏꯅ ꯈꯜꯂꯦꯕ ꯑꯦꯛꯁꯦꯞ ꯑꯩꯈꯣꯏꯅ ꯁ꯭ꯂꯥꯏꯗꯀ ꯁꯦꯝꯃꯝꯗꯥꯏꯗ ꯉꯥꯛ ꯂꯧꯊꯕ ꯀꯥꯟꯅꯕꯗꯨ ꯅꯠꯇꯅ ꯑꯗꯨꯅ ꯃꯥꯒꯤ ꯌꯥꯝ ꯂꯤꯃꯤꯇꯦड ꯌꯨꯁ ꯂꯩꯕꯁꯤꯗ ꯑꯩꯈꯣꯏꯅ ꯑꯦꯛꯁꯦꯁꯤভ ꯇꯥꯏꯝ ꯑꯦꯟ 에너지 ꯁ꯭ꯄꯦꯟ ꯇꯧꯔꯕ꯭ꯔꯥ ꯍꯥꯏꯕꯁꯦ ꯑꯩ ꯈꯟꯊꯍꯟꯖꯅꯤꯡꯉꯤ ꯍꯥꯏꯕꯒꯤ ꯋꯥꯅꯤꯗ ꯑꯩꯈꯣꯏꯅ ꯏꯟꯚꯦꯁ ꯇꯧꯔꯤꯗꯨꯒ ꯑꯩꯈꯣꯏꯅ ꯁꯤꯖꯤꯟꯅꯔꯤꯗꯨꯒ ꯌꯥꯝ ꯈꯦꯠꯅꯩꯌꯦꯕ unnecessary information ꯃꯌꯥꯝꯁꯦ ꯏꯟꯐꯣꯗꯦꯃꯤꯛ ꯍꯥꯏꯗꯅ ꯃꯃꯤꯡ ꯊꯣꯜꯂꯦ ꯍꯟꯗꯛꯀꯤ ꯀꯣꯚꯤꯗ-19ꯗ ꯏꯟꯐꯣꯗꯦꯃꯤꯛ ꯏꯄꯤꯗꯦꯃꯤꯛ ꯑꯃꯅꯦꯕ ꯏꯟꯐꯣꯔꯃꯦꯁꯟꯁꯦ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯅ ꯕꯣꯝꯕꯥꯔꯗ ꯇꯧꯔꯦꯕ ꯑꯩꯈꯣꯏꯗ ꯏꯟꯐꯣꯔꯃꯦꯁꯟꯁꯤꯅ ꯅꯟꯗꯅ ꯑꯩꯈꯣꯏꯁꯤ ꯁꯤꯗꯣꯔꯦꯕ ꯗꯔꯀꯥꯔ ꯑꯣꯏꯗꯕ ꯏꯟꯐꯣꯔꯃꯦꯁꯟ ꯃꯌꯥꯝꯁꯤꯕꯨ ꯀꯔꯤ ꯀꯥꯟꯅꯒꯦꯕ ꯑꯩꯈꯣꯏ ꯃꯩꯇꯩꯒꯤ ꯌꯨꯝꯗ ꯑꯩꯈꯣꯏꯒꯤ ꯁꯤꯖꯤꯟꯅꯕꯗꯤ ꯌꯥꯗ꯭ꯔꯕ ꯈꯔ ꯈꯔꯗꯤ ꯐꯔꯤꯕ ꯁꯤꯖꯤꯟꯅꯔꯛꯈꯤꯅꯦꯅ ꯈꯟꯕ ꯄꯣꯠ ꯃꯌꯥꯝꯁꯤꯅ ꯀꯥ ꯑꯅꯤꯒꯨꯝꯕ ꯑꯣꯀꯨꯄꯥꯏ ꯇꯧꯋꯦꯕꯀꯣ ꯑꯗꯨꯒ ꯇꯨꯝꯐꯝ ꯀꯥꯒ ꯃꯤ ꯂꯥꯛꯐꯝ ꯀꯥꯒꯁꯤꯅ ꯄꯤꯛꯇ꯭ꯔꯨ ꯄꯤꯛꯑꯦꯕ ꯀꯩꯒꯤꯅꯣꯕ ꯑꯗꯨ ꯂꯩꯇ꯭ꯔꯕ ꯂꯝꯗꯣ ꯅꯠꯇ꯭ꯔꯅꯦ ꯏꯇꯥ ꯑꯗꯣ ꯑꯩꯈꯣꯏ ꯃꯥꯅ ꯊꯝꯕꯗ ꯍꯧꯖꯤꯛꯐꯥꯎ ꯂꯩꯔꯤ ꯏꯃꯥ ꯁꯤ ꯍꯨꯟꯗꯣꯛꯈ꯭ꯔꯒꯦ ꯍꯥꯏꯕꯗ ꯉꯥꯏꯈꯣ ꯀꯥꯟꯅꯔꯛꯈꯤꯅꯤ ꯍꯥꯏ ꯑꯗꯨꯒ ꯁꯨꯡꯀꯥꯟꯗꯤ ꯀꯥꯟꯅꯔꯛꯇꯦ ꯑꯗꯨꯃꯥꯏꯅ ꯑꯗꯨꯒꯨꯝꯕ ꯁꯤꯖꯤꯟꯅꯕ ꯌꯥꯗꯕ ꯄꯣꯠꯇꯨꯅ ꯑꯩꯈꯣꯏꯒꯤ ꯕ꯭ꯔꯦꯟꯁꯦ ꯇꯪꯈꯥꯏ ꯍꯦꯟꯅ ꯄꯩꯁꯟꯈ꯭ꯔꯦꯕ ꯂꯣꯏꯅ ꯑꯃꯨꯛꯇꯪ ꯁꯤꯠꯇꯣꯛꯑꯒ ꯅꯨꯡꯉꯥꯏꯕ ꯅꯨꯡꯁꯤꯕ ꯐꯤꯗꯝꯒꯤ ꯃꯦꯝꯕꯔꯁꯤꯡꯅ ꯄꯤꯛ ꯊꯟꯕ ꯍꯔꯥꯎ ꯇꯌꯥꯝꯕ ꯑꯗꯨꯒꯨꯝꯕ ꯕ꯭ꯔꯦꯟ ꯑꯃ ꯑꯣꯏꯍꯟꯁꯤꯔꯥ ꯍꯥꯏꯖꯕꯅꯤ ꯍꯟꯗꯛꯀꯤ ꯌꯥꯎꯁꯪꯁꯤꯗꯩ ꯍꯧꯔꯒ ꯑꯗꯒꯤ 95%ꯁꯦ ꯑꯩꯈꯣꯏꯅ ꯏꯟꯇꯔꯚ꯭ꯌꯨ ꯇꯧꯕ ꯃꯇꯝꯗꯅꯦ ꯑꯩꯈꯣꯏ ꯃꯣꯕꯥꯏꯜ ꯐꯣꯟꯁꯦ ꯌꯥꯝ ꯁꯤꯖꯤꯟꯅꯗꯀꯥꯟꯗ ꯃꯨꯠꯁꯤ ꯏꯝꯄ꯭ꯔꯨꯞ ꯇꯧꯔꯛꯑꯦ ꯍꯥꯏ ꯁ꯭ꯇꯗꯤꯅ ꯍꯥꯏꯕꯅꯤꯀꯣ ꯑꯩꯈꯣꯏ ꯌꯦꯡꯗ꯭ꯔꯤ ꯅꯪꯍꯧꯔꯣꯏꯅ ꯆꯦꯟꯕꯁꯦ ꯒꯥꯔꯤ ꯅꯪꯍꯧꯔꯣꯏꯅ ꯆꯦꯟꯕꯁꯦ ꯈꯔ ꯍꯟꯊꯔꯀꯥꯟꯗ ꯈꯔ ꯀꯥꯝ ꯑꯣꯏꯔꯛꯑꯦ ꯍꯥꯏ ꯗ ꯃꯣꯇꯤꯚꯦꯁꯟꯁ ꯕꯤꯍꯥꯏꯟ ꯗꯤꯖꯤꯇꯦꯜ ꯗꯤꯇꯣꯛꯁ ꯚꯦꯔꯥꯏ ꯃꯤ ꯈꯔꯅ ꯀꯩꯗꯧꯕꯩ ꯗꯤꯖꯤꯇꯦꯜ ꯗꯤꯇꯣꯛꯁ ꯇꯧꯗꯣꯏꯅꯣ ꯍꯥꯏꯔꯒꯗꯤ ꯃꯤ ꯈꯔ ꯑꯃꯗ ꯏꯃꯨꯡꯁꯤ ꯏꯁꯧ ꯌꯥꯝ ꯂꯥꯡꯃꯟꯈ꯭ꯔꯦ ꯑꯩ ꯃꯣꯕꯥꯏꯜ ꯀꯧꯕꯗ ꯄꯥꯏꯖꯔꯔꯣꯏ ꯍꯥꯏꯕ ꯅꯨꯄꯥ ꯅꯨꯄꯤ ꯈꯔ ꯑꯗꯒꯤ ꯑꯩ ꯏꯆꯥꯁꯤꯡꯁꯦ ꯂꯥꯏꯔꯤꯛ ꯄꯥꯗ꯭ꯔꯦ ꯑꯗꯨꯅ ꯃꯣꯕꯥꯏꯜꯁꯤ ꯄꯥꯏꯔꯔꯣꯏ ꯍꯥꯏꯕ ꯀꯥꯡꯕꯨ ꯈꯔ ꯑꯗꯩ ꯈꯔ ꯑꯃꯅ ꯑꯩꯁꯤ ꯃꯤꯠꯁꯤ ꯌꯥꯝ ꯅꯥꯔꯦ ꯄꯥꯏꯖꯔꯔꯣꯏ ꯍꯥꯏꯕ ꯈꯔ ꯑꯃ खरा अमना आइगी तौगदबा इथौद माइ ओनजलगे तोक्चरगे हाइबा कांगबु मा खरा अमना आइगोंदा यामना बुलिंग तौरे तोक्चरगे हाइबा कांगबु मा अखोइगे ओजा अम लय माइ मचा नुपि से मसक याम फजै मासे स्पेशलिस्ट नेबा मासेना नौना जॉइन तौ कानसिना मोइ डिपार्टमेंट दगी नुपा अमना गा लैतन मंगोंदा फोन तौरे नुपि सिदा नुपि सिना दि यानिंगदबा जानिदा अदुदा ओजा से आई नाग लाय सुमाइना तौरे नंग खंगनरदि खरा हायो सुमाइ सर सी मोइ मसा मसाना हाइजबना फनिदा अखोइना यावरबा नुवाइरोइदा खर लेगा मुलाय याद्रे अदुम तौसलेन हाइबा अदु मागी अरोइबा एडवाइस आइना करि पिखिगे हेबु सर इचानुपिगी मोबाइल सिम तो म होंदोकपिरो ना हाइबा ओ अदु हारगा सखि अदुना that was the solution अदो मियोबेगी वाखन सि भाइबको अदुमाइना मासे शांति फंगी को अदुना डिजिटल केनोसिना सुमीबु याम वाहनबा को ममा मपागा से वाहनबसु दुम याउ जानेबको अदुना मोटिवेशन सी तोंगान तोंगाले अदु मागी दमक्तदी सिम दुम लौथोखरगा याग्रे दि मसी तामसे कोई साइकियाट्रिस्ट लेरमदे इंटरनेट एडिक्शन से हुजिक लेरे को DSM-5 ते यावरे कइगिनोबु ग्लोबली मसीना पीरिबा इंपैक्ट से अदु नंबर 4 एडिक्शन अल्कोहल एडिक्शन गा थोइना खेनद्रेबा हुजिक पाक्तकना ना आंगांग नुबी मैमसे मांगेबा ngasai मांगबे एरिया मैम दे तरुक हाबसबदो लोइनमक त मांगेबा हुजिकसे को मसे चो अनौबा कनो मने लाइना मने हेने लौबे corporate housing di yam toina study tawi yam toina moi di motivational speaker ga si crore am ga pira ko uzane ba ko adi moi gi productivity se adu ga directly related oeba mayam se thabak ta kamai na pungning changa da ge se adu moi na study taw kan da koi gi ngasai gi dum koi loi shenar lai ngam pote na ko marak ta moi na mobile yeng ba internet sana ba khona ba sina mistake error hengal e adu ga productivity se yamna handa le ba se sima phange ba ko adu de koi digital detox tawra sira mayam kari haibiri ge tawr si ko यहाँ हेक हानबदा कोइना तौदोइसे आइगोंदा डिजिटल डिवाइस से कैम लेगे बा को अखोइ इतागे हाबिरो कैम ले स्मार्टफोन क्या लेगे लेते इचानपागी दो ओइरसि को कंप्यूटर ले टेलीविजन ले पेटी लेते अदेगी इतारे जागे म हाबिरो स्मार्टफोन ले क्या ले अमा ले लैपटॉप ले टेबलेट अमा ले टीवी ले को मरी ले रे असमाइ तौदना कोई अमना अमदगी डिवाइस अमदगी हेना लेबा को अमना त्रगा मसी सिसे कोई हान हान बदा कनो तौरसेबा इनुमरेट तौरसेबा युमदा को
ꯑꯗꯨꯒ simultaneously ꯑꯩꯈꯣꯏꯅ ꯇꯧꯗꯣꯏꯁꯦ ꯑꯩꯅ ꯇꯧꯅꯤꯡꯕ digital ꯀꯩꯅꯣꯒ ꯃꯔꯤ ꯂꯩꯅꯗꯕ ꯀꯣ physically ꯇꯧꯒꯗꯕ ꯄꯣꯠꯁꯦ gardening ꯅꯠꯇ꯭ꯔꯒ ꯂꯝ ꯀꯣꯏꯅꯤꯡꯕ ꯅꯠꯇ꯭ꯔꯒ ꯏꯁꯩ ꯁꯛꯅꯤꯡꯕ ꯅꯠꯇ꯭ꯔꯒ ꯑꯍꯥꯎꯕ ꯏꯟꯖꯥꯡ ꯊꯣꯡꯅꯤꯡꯕꯁꯦ ꯃꯁꯤ ꯑꯩꯅ ꯄꯥꯝꯖꯕꯁꯦ ꯀꯌꯥꯝ ꯂꯩ ꯑꯗꯨꯒ ꯇꯧꯗꯤ ꯇꯧꯗꯕ ꯂꯥꯏꯔꯤꯛ ꯄꯥꯒꯦ ꯍꯥꯏꯔꯒ ꯄꯥꯉꯝꯗꯕ ꯍꯌꯦꯡ ꯄꯥꯒꯦ ꯍꯥꯏꯕ ꯑꯗꯒꯤ ꯁꯤ ꯃꯊꯦꯜꯁꯤ ꯊꯣꯡꯒꯦ ꯍꯥꯏꯔꯒ ꯊꯣꯡꯗꯕ ꯑꯗꯨꯒꯨꯝꯕ ꯂꯤꯁ ꯑꯃꯃꯨꯛ ꯁꯦꯝꯕꯤꯔꯣꯕ ꯂꯤꯁ ꯑꯅꯤꯅꯤꯀꯣ ꯍꯥꯏꯖꯔꯤꯁꯦ ꯑꯩꯒꯤ ꯗꯤꯖꯤꯇꯦꯜ ꯗꯤꯚꯥꯏꯁ ꯀꯌꯥꯝ ꯂꯩ ꯑꯩꯒꯤ ꯁꯣꯝꯗ ꯑꯩꯅ ꯇꯧꯅꯤꯡꯉꯒ ꯇꯧꯗꯕ ꯄꯣꯠꯅ ꯀꯌꯥꯝ ꯑꯦꯛꯇꯤꯚꯤꯇꯤꯅ ꯀꯌꯥꯝ ꯂꯩ ꯍꯥꯏꯕ ꯑꯃ making a list will show you how dependent you are on technology ꯑꯗꯨꯅ ꯑꯩꯅ ꯇꯧꯍꯧꯗꯕ ꯃꯌꯥꯝꯗꯣ ꯑꯩꯅ ꯂꯤꯁ ꯇꯧꯔꯀꯥꯟꯗ ꯈꯪꯉꯛꯀꯅꯦꯕ ꯑꯩꯁꯦ ꯀꯌꯥ ꯌꯥꯝꯅ ꯁꯣꯝꯗ ꯗꯤꯄꯦꯟ ꯇꯧꯔꯒ ꯂꯩꯊꯣꯛꯈ꯭ꯔꯒꯦ ꯑꯩꯁꯦ ꯀꯌꯥ ꯌꯥꯝꯅ ꯃꯤꯁ ꯇꯧꯔꯒꯦ ꯁꯤ ꯈꯪꯉꯛꯑꯅꯦꯕꯀꯣ ꯑꯩꯈꯣꯏꯅ ꯌꯦꯡꯀꯥꯟꯗ ꯌꯥꯝ ꯃꯇꯝꯁꯤ ꯌꯥꯝ ꯃꯥꯡꯉꯝꯃꯦꯕ ꯇꯤꯟꯁꯤꯜꯂꯀꯥꯟꯗꯗꯤꯀꯣ ꯑꯗꯨꯒꯤ ꯃꯇꯝꯗꯣ ꯑꯩꯈꯣꯏꯅ ꯌꯨꯝꯗ ꯄꯤꯔꯝꯕ ꯌꯥꯏ ꯅꯠꯇ꯭ꯔꯒ ꯑꯩꯈꯣꯏꯅ ꯍꯣꯕꯤ ꯑꯃꯗ ꯄꯤꯔꯝꯕ ꯌꯥꯏ ꯍꯥꯏꯕꯅꯤꯗ ꯑꯩꯈꯣꯏ ꯉꯁꯤ ꯐꯥꯎꯗꯗꯤ ꯑꯩ ꯗꯤꯖꯤꯇꯦꯜ ꯗꯤꯚꯥꯏꯁꯇ ꯃꯇꯝ ꯑꯁꯨꯛ ꯌꯥꯝꯅ ꯄꯤꯅꯤ ꯍꯥꯏꯕꯁꯤ ꯑꯩꯅ ꯂꯦꯞꯄ ꯂꯩꯕ꯭ꯔꯥ ꯂꯩꯇꯦ ꯊꯣꯛꯑꯕꯅꯦꯕꯀꯣ ꯑꯗꯨ ꯀꯌꯥꯝ ꯌꯥꯝꯃꯝꯒꯅꯤꯁꯨ ꯑꯩꯈꯣꯏ ꯈꯪꯗꯦꯀꯣ ꯄꯨꯡ ꯑꯃ ꯑꯣꯏꯔꯝꯕꯁꯨ ꯌꯥꯏ ꯄꯨꯡ ꯑꯅꯤ ꯑꯣꯏꯔꯝꯕꯁꯨ ꯌꯥꯏ ꯈꯪꯗꯦ ꯆꯞ ꯆꯥꯅ ꯈꯪꯗꯦ ꯀꯣ ꯏꯇꯥꯎ ꯏꯇꯣꯝꯕꯤ ꯀꯌꯥꯝ ꯑꯣꯏꯔꯝꯒꯅꯤ ꯑꯍꯨꯝ ꯃꯔꯤ ꯑꯗꯨꯅꯦ ꯏꯇꯥꯎ ꯍꯦꯃꯟꯇ ꯀꯌꯥꯝ ꯇꯧꯕꯤꯒꯦ ꯄꯨꯡ ꯏꯇꯥꯎ ꯍꯦꯃꯟꯇꯗ ꯑꯩꯅ ꯍꯪꯖꯔꯤꯁꯤ ꯌꯥꯝ ꯇꯧꯔꯝꯃꯣꯏꯗꯧ ꯃꯥꯟꯗꯅ ꯍꯪꯖꯕꯅꯦꯕ ꯑꯗꯨ ꯄꯨꯡ 4-5 ꯍꯥꯏꯔꯛꯑꯦ ꯏꯇꯥꯎ ꯔꯣꯁꯅꯤ 4-5ꯗ ꯏꯇꯥꯁꯤꯡꯗ ꯑꯝꯇ ꯍꯥꯏꯕꯤꯌꯨꯅꯦ ꯏꯇꯥ ꯖꯣꯏꯁ꯭ꯔꯤ ꯄꯨꯡ ꯀꯌꯥꯃꯨꯛ ꯑꯣꯏꯔꯝꯒꯅꯤ ꯗꯤꯖꯤꯇꯦꯜ ꯗꯤꯚꯥꯏꯁꯇ ꯄꯨꯡ ꯀꯌꯥꯃꯨꯛ ꯊꯥꯗꯕꯤꯒꯦ ꯅꯣꯡꯃꯗ ꯍꯥꯏꯕ ꯐꯣꯟ ꯇꯧꯕ ꯑꯗꯩ WhatsApp ꯌꯦꯡꯕ ꯁ꯭ꯃꯥꯔꯠ ꯐꯣꯟ ꯌꯦꯡꯕ ꯇꯧꯕꯗ TV ꯌꯦꯡꯕ ꯀꯌꯥꯝ ꯌꯥꯝꯅꯦꯗꯣ ꯄꯨꯡ ꯁꯦꯔꯤꯌꯦꯜ ꯌꯦꯡꯕꯗꯁꯨ ꯅꯣꯡꯃꯗ ꯄꯨꯡ 2-2 ꯇꯧꯋꯦ ꯍꯥꯏꯅ ꯌꯦꯡꯗ꯭ꯔꯦ ꯌꯥꯝ ꯐꯔꯦ ꯌꯥꯝ ꯐꯔꯦ ꯑꯁꯨꯃꯥꯏꯅ ꯇꯧꯗꯅ ꯑꯩꯈꯣꯏ ꯀꯌꯥ ꯌꯥꯝꯅ ꯌꯦꯡꯒꯦ ꯁꯤ ꯑꯃꯨꯛꯇꯪ ꯑꯃꯨꯛ ꯌꯦꯡꯉꯁꯦꯕꯀꯣ ꯀꯌꯥ ꯌꯥꯝꯅ ꯁ꯭ꯄꯦꯟ ꯇꯧꯒꯦ ꯁꯤ ꯌꯥꯝ ꯌꯦꯡꯉꯁꯦꯕ ꯑꯩꯈꯣꯏꯒꯤ ꯆꯠꯅꯕꯤ ꯑꯃ ꯂꯩꯗꯅꯀꯣ ꯑꯩꯒꯤ ꯏꯟꯀꯝꯁꯤ ꯀꯌꯥꯝ ꯂꯩꯔꯤꯅꯣꯗꯤ ꯑꯩ ꯈꯪꯗꯦꯕ ꯊꯥ ꯑꯃꯗ ꯄꯩꯁꯥ ꯀꯌꯥ ꯑꯦꯛꯁꯇ꯭ꯔꯥ ꯂꯥꯛꯀꯦꯁꯨ ꯑꯩ ꯈꯪꯗꯦꯕ ꯑꯗꯨꯕꯨ ꯁ꯭ꯄꯦꯟ ꯇꯧꯔꯝꯗꯥꯏꯗꯗꯤ ꯄꯣꯠꯌꯦꯡꯒꯤ ꯑꯗꯨ ꯄꯤꯅꯩ ꯑꯗꯨꯝ ꯄꯤꯅꯦꯕꯀꯣ ꯑꯗꯣ ꯊꯥ ꯑꯃꯗ ꯄꯣꯠꯌꯦꯡ ꯀꯌꯥ ꯂꯥꯛꯀꯅꯤ ꯑꯩ ꯈꯪꯗꯦꯕ ꯑꯔꯥꯛꯄ ꯍꯣꯏ ꯄꯤꯅꯤ ꯑꯗꯨ ꯀꯣꯟꯅꯔꯝꯕꯁꯨ ꯌꯥꯏ ꯀꯣꯟꯅꯔꯝꯗꯕꯁꯨ ꯌꯥꯏ ꯑꯗꯨꯒꯨꯝꯕꯅꯦ ꯑꯩꯈꯣꯏꯅ ꯇꯧꯔꯤꯁꯦꯀꯣ ꯑꯩꯒꯤ ꯃꯇꯝ ꯀꯌꯥꯝ ꯂꯩ ꯍꯥꯏꯕꯗꯤ ꯐꯤꯛꯁꯅꯦ ꯑꯗꯣ ꯑꯩ ꯈꯜꯂꯨꯗꯦ ꯑꯗꯣ ꯑꯩꯅ ꯗꯤꯖꯤꯇꯦꯜ ꯗꯤꯚꯥꯏꯁꯇ ꯀꯌꯥ ꯌꯥꯝꯅ ꯁ꯭ꯄꯦꯟ ꯇꯧꯋꯦꯁꯦ ꯑꯩ ꯈꯜꯂꯨꯗꯦ ꯑꯩ ꯇꯧꯅꯤꯡꯉꯛꯄ ꯀꯥꯟꯗ ꯑꯗꯨꯝ ꯇꯧꯅꯤ ꯁꯤꯅꯦꯕꯀꯣ ꯑꯗꯨꯅ ꯑꯩꯈꯣꯏꯅ ꯄꯩꯁꯥꯗ ꯗꯤꯐꯤꯁꯤꯠ ꯇꯥꯕ ꯁꯨꯃꯥꯏꯅ ꯄꯩꯁꯥꯗ ꯒ꯭ꯔꯣꯠ ꯌꯥꯝ ꯂꯩꯇꯕ ꯁꯨꯃꯥꯏꯅ ꯑꯩꯒꯤ ꯑꯦꯛꯇꯤꯚꯤꯇꯤꯗꯁꯨ ꯁꯐꯔ ꯇꯧꯔꯛꯄ ꯌꯥꯏꯑꯕꯀꯣ ꯑꯗꯨꯅ ꯃꯗꯨꯒꯤ ꯆꯥꯒꯥ ꯆꯥꯗꯤꯡ ꯑꯃ ꯍꯣꯠꯇꯣꯛꯄꯁꯤ ꯐꯔꯣꯏꯗ꯭ꯔꯥ ꯁꯤꯅꯤ ꯃꯣꯏꯅ ꯍꯥꯏꯔꯤꯁꯦꯀꯣ unachievable target itaura dhakeshwarna hek haibudo exercise tausi chahi chama kya no mane hingse adu yankai or male ado hobanu mitagi man tori exercise main toradi hayengdi ortho department da loi leramani itaura asbihari ga itamoni kai ka da aduna akoi khazik tagi hausi natraga yamna hekta target se yam chauna toroi si haibani ko ayamba spend tawsi akhoi si kano professional kai internet ta download tawsi to kanda akoina ayamba nungai haina sinabasi WhatsApp mali kharpik ba ngangna video game de yam tawi akoi marakta video game yam sanaba yawbiri bro akoi marakta di yarom dawdi mandre kaigumba yarom adi yam surprising oini dum khut ka thangat pirak pasu yari jani ayamba na akhoi si WhatsApp kumba dagi text messaging kumba ayamba na tawba mali ko ado masi karamba hana kitang handasige haina aikoina ma lepthokpase asima ko phone yam tawba phone pai khraga minute 35 dagina pung amagumba tawbusu yawnei hai chumbra yawbi dabra ha YouTube yam yengi YouTube se kana basu yam yawi aduga angak basu yam yawi nuai basu yam yawi adubu ina sai thamjaba dumaina madudagi phangba benefit su mumug yengminase akhoi ngahaki nungai badu mit na go yengbase astumning mana khoro khol abaw basim tang dilution ki ge na yengba akhoi su dam yawgre yawbudi akhoi tumbagi matam simadi akhoi sungsok sopi ganu akhoi gi hek pokpa matam da angang si mana mabuk lamba matam natana atai loinak si tummi ko masa tumme 24 hour tumme hai gum jane aduna adult oirakpa matam da nomada pung kya tumbam thoke akhoi se nipan ado ahal oirakan da di tumbagi changse handabam thokpra kamai toy hengatpham to e haiba su yaure handabam to e haib su yaure itau da ke na ma aina haijana na te ko yi sleep foundation ne nam le ko ya American sleep foundation mo yi research work to kam da 7 to 8 hours se every adult should sleep heavily masi de sahi de depend to ge sahi tra mangani makha da di masi sahi mangani makha da sahi mai do 9 hours ka mane adagi 9 to 10 hours
ꯑꯗꯨ ꯉꯁꯥꯏꯒꯤ ꯁꯨꯝ ꯍꯟꯊꯔꯛꯄꯁꯤꯅ ꯑꯦꯗꯜꯇꯗꯤ 7 to 8 hours optimal ꯁꯃꯥꯅ 8 hours ꯍꯥꯏꯅ ꯄꯥꯏ ꯑꯗꯨ ꯃꯁꯤꯗꯤ ꯃꯌꯥꯝ ꯂꯣꯏꯅꯃꯛ ꯇꯧꯕ that is also only in night time Okay. ꯅꯨꯡꯗꯥꯡꯗ ꯇꯨꯝꯕꯤꯌꯨ ꯍꯥꯏꯕꯅ ꯑꯇꯩ ꯅꯨꯡꯊꯤꯟꯗ ꯄꯨꯡ 3ꯒ ꯅꯨꯡꯗꯥꯡ ꯄꯨꯡ 5 ꯄꯨꯡ 9 ꯇꯥꯕꯗ ꯅꯠꯇꯕ ꯑꯦꯅꯤ ꯁ꯭ꯇ꯭ꯔꯦꯁ 9 ꯇꯨꯝꯕꯤꯌꯨ ꯍꯥꯏ ꯏꯇꯥꯎ ꯗꯥꯀꯦꯅ ꯃꯥꯒꯤ ꯌꯨꯇ꯭ꯌꯨꯕ ꯑꯃ ꯂꯩꯕꯅꯦꯕ ꯇꯨꯝꯕꯒꯤ ꯑꯗꯨ ꯑꯩ ꯔꯤꯐꯔ ꯇꯧꯖꯕꯅꯤ ꯃꯌꯥꯝꯁꯨ ꯌꯦꯡꯕꯤꯌꯨ ꯑꯗꯩꯗ ꯍꯥꯏꯖꯅꯤꯡꯕꯁꯦ ꯑꯩꯈꯣꯏ ꯄꯨꯡ 8ꯇꯒꯤꯅ 9 ꯇꯨꯝꯕꯁꯦ ꯌꯥꯝ ꯗꯔꯀꯥꯔ ꯑꯣꯏꯔꯒꯁꯨ ꯑꯍꯜ ꯑꯣꯏꯔꯀꯥꯟꯗꯗꯤ ꯇꯨꯝꯕꯁꯤ ꯌꯥꯔꯛꯇꯦꯕꯀꯣ ꯇꯨꯝꯕꯁꯦ ꯑꯗꯨꯝ ꯍꯟꯖꯔꯛꯇꯅ ꯄꯨꯡ 3ꯗꯩꯅ 4 ꯐꯥꯎꯗꯪ ꯇꯨꯝꯕꯒꯤ ꯄꯣꯠ ꯑꯃ ꯂꯥꯛꯑꯦꯕꯀꯣ ꯑꯗꯨꯅ ꯑꯩꯈꯣꯏ ꯉꯁꯤꯗꯒꯤꯗꯤ ꯇꯨꯝꯕꯒꯤ ꯁ꯭ꯂꯤꯞ ꯍꯥꯏꯖꯤꯟ ꯀꯥꯏꯅ ꯂꯩꯕꯁꯦ ꯈꯔ ꯇꯧꯔꯒ ꯇꯨꯝꯕꯁꯤ ꯍꯦꯟꯒꯠꯅꯕꯁꯤ ꯀꯟꯅ ꯍꯣꯠꯅꯕ ꯑꯃ ꯗꯔꯀꯥꯔ ꯑꯣꯏ ꯅꯤꯠꯁꯦ ꯀꯟꯁꯤꯌꯁꯂꯤ ꯑꯦꯐꯔꯠ ꯑꯃ ꯄꯤꯕ ꯗꯔꯀꯥꯔ ꯑꯣꯏꯔꯛꯑꯦꯕꯀꯣ ꯑꯗꯣ ꯐꯦꯛꯇꯔ ꯌꯥꯝ ꯂꯩ ꯃꯗꯨꯒꯤꯁꯨ ꯅꯣꯡꯃ ꯇꯧꯕ ꯌꯥꯏ ꯑꯗꯨꯒ ꯑꯩꯈꯣꯏ ꯃꯤ ꯈꯔꯗꯗꯤ ꯈꯨꯗꯝ ꯑꯣꯏꯅ ꯑꯩꯈꯣꯏꯒꯤ ꯑꯣꯅꯔꯦꯕꯜ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔꯗꯤ ꯄꯨꯡ 3ꯒꯨꯝꯕꯗꯪ ꯇꯨꯝꯃꯦꯕꯀꯣ ꯑꯗꯣ ꯍꯤ ꯏꯁ ꯃꯣꯔ ꯁ꯭ꯃꯥꯔꯠ ꯗꯦꯟ ꯃꯤ ꯑꯦꯟ ꯌꯨ ꯀꯣ ꯑꯗꯨꯅ ꯃꯤ ꯈꯔꯒꯤꯗꯤ ꯑꯦꯛꯁꯦꯞꯁꯟꯗ ꯂꯩꯌꯦ ꯃꯤ ꯈꯔꯗꯤ ꯑꯗꯣ ꯑꯩꯈꯣꯏ ꯑꯦꯚꯔꯦꯖꯇ 7 to 8 hours ꯑꯗꯨꯅ ꯇꯨꯝꯕꯒꯤ ꯃꯇꯝꯁꯦ ꯌꯥꯔꯤꯈꯣꯏ ꯊꯨꯒꯥꯏꯕꯤꯗꯕ ꯑꯗꯣ ꯑꯉꯥꯡꯁꯤꯡꯁे ꯕꯦꯁꯤꯀꯦꯂꯤ ꯂꯥꯏꯔꯤꯛ ꯂꯥꯏꯁꯨꯗ ꯌꯥꯝꯅ ꯃꯥꯒꯤ ꯄꯔꯐꯣꯔꯃꯦꯟꯁ ꯍꯟꯊꯔꯛꯏꯁꯦ ꯃꯣꯕꯥꯏꯜ ꯐꯣꯟꯒ ꯄꯔꯐꯣꯔꯃꯦꯟꯁꯀ ꯌꯦꯡꯅꯕꯗ ꯑꯅꯤꯁꯤꯒꯤ ꯔꯤꯂꯦꯁꯟशिꯞ ꯌꯦꯡꯕ ꯀꯥꯟꯗ ꯃꯔꯨꯑꯣꯏꯅ ꯃꯥꯅ ꯑꯦꯇꯦꯛ ꯇꯧꯔꯤꯁꯦ ꯂꯥꯏꯔꯤꯛ ꯇꯧꯕꯒꯤ ꯃꯇꯝ ꯃꯥꯡꯍꯟꯈꯤꯕꯗꯨꯃꯅꯦ ꯇꯨꯝꯕꯒꯤ ꯃꯇꯝ ꯃꯥꯡꯍꯟꯈꯤꯕꯗꯨꯃꯅꯦ ꯑꯅꯤꯁꯤꯅꯅꯦꯕ ꯃꯥꯒꯤ ꯄꯔꯐꯣꯔꯃꯦꯟꯁ ꯍꯟꯊꯔꯛꯏꯁꯦ ꯑꯗꯨꯅ ꯑꯌꯨꯛꯗꯤꯟꯗ ꯁꯥꯟꯅꯕꯗꯨꯅ ꯈꯔꯕꯨ ꯐꯩꯌꯦꯕꯀꯣ ꯑꯗꯨꯅ ꯂꯥꯏꯔꯤꯛ ꯄꯥꯕꯒꯤ ꯃꯇꯝ ꯈꯛꯇ ꯃꯥꯡꯉꯦꯗꯅꯀꯣ ꯅꯨꯡꯗꯥꯡꯗ ꯌꯥꯝ ꯁꯥꯟꯅꯩꯌꯦꯕ ꯀꯩꯒꯤꯅꯣ ꯃꯃꯥ ꯃꯄꯥ ꯎꯗ꯭ꯔꯤꯉꯩꯗ ꯂꯣꯟꯅ ꯑꯗꯨꯅ ꯀꯔꯤ ꯀꯧꯔꯦ ꯗꯕꯜꯅꯦꯕ ꯃꯥꯅ ꯃꯥꯡꯉꯤꯁꯦ ꯇꯨꯝꯕꯒꯤ ꯃꯇꯝꯁꯨ ꯃꯥꯡꯉꯦ ꯑꯗꯒꯤ ꯂꯥꯏꯔꯤꯛ ꯄꯥꯕꯒꯤ ꯃꯇꯝꯁꯨ ꯃꯥꯡꯉꯦ ꯑꯅꯤꯃꯛ माꯡꯉꯕꯅꯤꯅ ꯌꯥꯝ ꯃꯥꯡꯉꯦ ꯍꯥꯏꯕꯀꯣ ꯑꯗꯨꯅ ꯇꯨꯝꯕꯁꯤꯗꯤ ꯑꯦꯠ ꯑꯦꯅꯤ ꯀꯣꯁ ꯇꯨꯝꯕꯁꯤ ꯃꯥꯡꯗꯅꯕ ꯇꯨꯝꯕꯁꯤ ꯊꯨꯒꯥꯏꯕꯤꯗꯅꯕ ꯑꯍꯟꯁꯨ ꯑꯉꯥꯡꯁꯨ ꯇꯨꯝꯕ ꯑꯍꯤꯡꯗ ꯊꯕꯛꯁꯦ ꯍꯌꯦꯡꯒꯤ ꯂꯣꯏꯁꯤꯜꯂꯝꯃꯒꯦ ꯍꯥꯏꯕꯁꯨ ꯑꯩꯈꯣꯏ ꯌꯥꯝ ꯌꯥꯎꯏꯀꯣ ꯑꯁ ꯑꯩ ꯉꯁꯤꯗꯤ ꯅꯨꯡꯉꯥꯏꯔꯦ ꯄꯨꯡ 1 ꯇꯥꯔꯀꯥꯟꯗ ꯇꯨꯝꯃꯒꯦ ꯆꯪꯉꯦ ꯀꯩꯒꯤꯅꯣꯕꯨ ꯍꯌꯦꯡꯒꯤ ꯊꯕꯛ ꯄꯦꯟꯗꯤꯡ ꯑꯝꯇ ꯂꯩꯇ꯭ꯔꯦꯅꯀꯣ ꯑꯗꯨꯏꯗꯣ ꯍꯛꯆꯥꯡꯗꯗꯤ ꯈꯔ ꯁꯣꯛꯑꯦꯕ ꯄꯔꯐꯣꯔꯃꯦꯟꯁꯇꯕꯨꯗꯤ ꯐꯕ ꯀꯣ ꯑꯩꯈꯣꯏꯅ ꯇꯧꯖꯔꯤꯕ ꯄꯣꯠꯁꯦ ꯀꯣ ꯑꯩꯈꯣꯏꯒꯤ ꯏꯃꯥꯟꯅꯕꯁꯤꯡ ꯀꯣ ꯑꯩꯈꯣꯏꯒ ꯇꯣꯏꯅ ꯂꯣꯏꯅꯔꯤꯕ ꯃꯤꯁꯤꯡꯗꯁꯨ ꯑꯩꯗꯤ ꯁꯨꯃꯥꯏꯅ ꯇꯧꯔꯅꯤ ꯍꯥꯏꯕꯁꯦ ꯍꯥꯏꯕꯤꯌꯣꯕꯀꯣ ꯅꯠꯇ꯭ꯔꯗꯤ ꯐꯣꯟ ꯄꯥꯏꯔꯛꯇ꯭ꯔꯦ ꯀꯩꯗꯧꯔꯦ ꯈꯣꯠꯂꯦꯅ ꯍꯥꯏꯔꯛꯄ ꯌꯥꯏꯑꯕ ꯀꯣ ꯑꯩ ꯁꯤꯒꯨꯝꯕ ꯃꯇꯝꯗꯤ ꯑꯩ ꯁꯤꯒꯨꯝꯕꯁꯤ ꯈꯔ ꯑꯣꯐ ꯇꯧꯏ ꯈꯣꯠꯂꯦꯅ ꯍꯥꯏꯗ꯭ꯔꯒꯗꯤ ꯏꯃꯥꯟꯅꯕꯁꯤꯡꯗ ꯑꯩꯈꯣꯏꯅ ꯏꯟꯐꯣꯔꯃꯦꯁꯟ ꯄꯤꯗ꯭ꯔꯒꯗꯤ ꯑꯗꯨꯅ ꯃꯔꯝ ꯑꯣꯏꯔꯀꯥꯟꯗ ꯃꯤꯁꯑꯟꯗꯔꯁꯇꯦꯟꯗꯤꯡ ꯂꯥꯛꯄꯁꯨ ꯌꯥꯏꯑꯕ ꯀꯣ ꯃꯥꯅ ꯍꯪꯒꯣꯏꯗꯤ ꯑꯗꯨꯝ ꯍꯦꯛ ꯇꯧꯕꯒ ꯄꯥꯏꯔꯛꯄꯅꯤ ꯐꯣꯟ ꯔꯤꯇꯔꯟ ꯇꯧꯔꯛꯄꯅꯤ ꯍꯧꯖꯤꯛ ꯇꯧꯔꯛꯇ꯭ꯔꯦꯅ ꯍꯥꯏꯕ ꯌꯥꯏꯑꯕꯀꯣ ꯑꯗꯨꯅ ꯁꯤꯒꯤ ꯄꯣꯠꯁꯤꯃ ꯂꯧꯊꯣꯛꯄꯤꯔꯣ ꯐꯥꯏꯅ ꯗꯤꯇꯣꯛꯁ ꯕꯗꯤ ꯍꯥꯏꯀꯣ ꯑꯩꯈꯣꯏ ꯑꯦꯛꯁꯔꯁꯥꯏꯁ ꯆꯠꯄ ꯀꯥꯟꯗ ꯋꯥꯀꯤꯡ ꯆꯠꯄ ꯀꯥꯟꯗ ꯑꯍꯟꯁꯤꯡꯅ ꯍꯥꯏꯌꯦꯕ ꯑꯩꯈꯣꯏ ꯏꯃꯥꯟꯅꯕꯗꯣ ꯅꯥꯈ꯭ꯔꯦ ꯑꯗꯨꯅ ꯃꯥ ꯊꯣꯛꯂꯛꯇ꯭ꯔꯦ ꯑꯩꯁꯨ ꯆꯠꯇ꯭ꯔꯦ ꯍꯥꯏꯌꯦꯕ ꯀꯣ ꯏꯠꯁ ꯑ ꯚꯦꯔꯤ ꯏꯝꯄꯣꯔꯇꯦꯟ ꯐꯦꯛꯅꯦꯕ ꯑꯩꯈꯣꯏꯅ ꯁꯤꯒꯨꯝꯕ ꯋꯥꯀꯤꯡ ꯆꯠꯄꯒꯨꯝꯕ ꯑꯦꯛꯁꯔꯁꯥꯏꯁ ꯇꯧꯕꯒꯨꯝꯕ ꯖꯤꯝ ꯆꯠꯄꯒꯨꯝꯕ ꯑꯗꯒꯤ ꯑꯩꯈꯣꯏꯒꯤ ꯐꯤꯗꯝꯗ ꯋꯥꯆꯞ ꯊꯥꯒꯠꯅꯕꯒꯨꯝꯕꯁꯦ ꯑꯩꯈꯣꯏ ꯕꯗꯤ ꯂꯩꯇ꯭ꯔꯒꯗꯤ ꯇꯜꯂꯛꯑꯦꯕꯀꯣ ꯑꯗꯨꯅ ꯑꯩꯈꯣꯏꯒꯤ ꯕꯗꯤ ꯑꯃ ꯂꯩꯕ ꯑꯩꯈꯣꯏꯒꯤ ꯃꯣꯠ ꯃꯥꯟꯅꯕ ꯃꯤ ꯑꯃ ꯇꯧꯃꯤꯟꯅꯁꯤꯅꯦ ꯀꯥꯏꯅ ꯍꯥꯏꯕ ꯑꯃ ꯂꯩꯔꯒꯗꯤ ꯑꯃꯨꯛ ꯍꯦꯟꯅ ꯏꯐꯦꯛꯇꯤꯞ ꯑꯣꯏ ꯍꯥꯏꯔꯤꯌꯦ ꯁꯤꯁꯦ ꯑꯩꯒꯤ ꯍꯁꯕꯦꯟꯒ ꯑꯣꯏꯕ ꯌꯥꯏ ꯑꯩꯒꯤ ꯏꯆꯥꯅꯨꯄꯥꯒ ꯑꯣꯏꯕ ꯌꯥꯏ ꯑꯗꯨꯒ ꯑꯩꯈꯣꯏ ꯏꯃꯥꯟꯅꯕꯒꯁꯨ ꯑꯣꯏꯕ ꯌꯥꯏ ꯀꯣ ꯂꯤꯞ ꯌꯣꯔ ꯒꯦꯖꯦꯠ ꯑꯦꯠ ꯍꯣꯝ ꯑꯩꯈꯣꯏ ꯁꯨꯡꯊꯥ ꯊꯥꯅꯗꯅ ꯄꯨꯕ ꯑꯩꯈꯣꯏ ꯁꯨꯡꯊꯥ ꯊꯥꯅꯗꯅ ꯆꯠꯄꯁꯦ ꯃꯁꯤ ꯑꯦꯗꯤꯛꯁꯟꯒꯤ ꯀꯩꯅꯣ ꯑꯃꯅꯦꯕ ꯑꯗꯣ ꯍꯥꯏꯕꯤꯔꯛꯄ ꯌꯥꯏ ꯑꯩ ꯌꯥꯝ ꯑꯔꯨꯕ ꯏꯟꯐꯣꯔꯃꯦꯁꯟ ꯂꯥꯛꯀꯗꯧꯕ ꯂꯩ ꯗꯣꯛꯇꯔꯁꯤꯡꯗꯁꯨ ꯑꯩꯒꯤ ꯄꯦꯁꯦꯟꯅ ꯀꯔꯤꯒꯨꯝꯕ ꯀꯝꯄ꯭ꯂꯤꯀꯦꯁꯟ ꯊꯣꯛꯄ ꯃꯇꯝꯗ ꯑꯩꯉꯣꯟꯗ ꯐꯣꯟ ꯇꯧꯔꯛꯄꯗ ꯑꯩꯅ ꯄꯥꯏꯍꯧꯗ꯭ꯔꯒꯗꯤ ꯍꯥꯏꯕꯤꯕꯁꯨ ꯌꯥꯏ ꯀꯣ ꯌꯥꯝꯅ ꯏꯝꯄꯣꯔꯇꯦꯟ ꯑꯣꯏꯕ ꯃꯦꯁꯦꯖ ꯂꯥꯛꯀꯗꯧꯕ ꯈꯣꯠꯀꯗꯕ ꯂꯩ ꯀꯥꯏꯅ ꯍꯥꯏꯕꯤꯔꯛꯄꯁꯨ ꯌꯥꯏ ꯑꯗꯨ ꯈꯟꯅꯁꯤ ꯃꯈꯥꯗ ꯀꯣ ꯑꯗꯨꯕꯨ ꯌꯥꯔꯤꯃꯈꯩꯗꯤ ꯃꯇꯦꯛ ꯑꯩꯒ ꯁꯤꯒ ꯂꯥꯞꯊꯣꯛꯅꯕꯁꯦ ꯈꯔ ꯁꯨꯝ ꯇꯝꯕꯤꯕ ꯗꯔꯀꯥꯔ ꯑꯣꯏꯌꯦꯕ ꯀꯣ ꯃꯌꯥꯝ ꯂꯣꯏꯅ ꯈꯪꯗꯣꯛ ꯑꯩ ꯂꯣꯟꯅ ꯇꯧꯔꯗꯤ ꯑꯩꯅ ꯐꯦꯜ ꯑꯣꯏꯕꯗꯣ ꯑꯩ ꯏꯇꯣꯝꯗ ꯏꯀꯥꯏꯔꯔꯣꯏ ꯀꯅꯥꯝ ꯈꯪꯗ꯭ꯔꯕꯅꯤꯅꯀꯣ ꯑꯗꯣ ꯑꯩꯈꯣꯏ ꯏꯇꯥꯎ ꯊꯥꯀꯦꯁꯦ ꯗꯤꯖꯤꯇꯦꯜ ꯗꯤꯇꯣꯛꯁ ꯇꯧꯔꯤꯕꯅꯦꯅ ꯑꯩꯈꯣꯏꯁꯤ ꯋꯥ ꯂꯥꯎꯔꯒꯗꯤ ꯃꯥꯅ ꯅꯣꯡꯃ ꯂꯣꯟꯅ ꯇꯧ ꯂꯩꯔꯝꯕ ꯀꯥꯟꯗ ꯑꯩꯈꯣꯏ ꯈꯪꯉꯅꯤꯗꯅꯀோ ꯑꯗꯨꯗꯒꯤ ꯃꯥ ꯏꯀꯥꯏꯗꯅ ꯑꯗꯨ ꯉꯥꯛꯅꯅꯕ ꯍꯣꯠꯅꯔꯛꯀꯅꯦꯕꯀோ ꯑꯗꯣ ꯗꯥꯏꯕꯦꯇꯤꯁ ꯅꯥꯕ ꯃꯤ ꯑꯃꯅ ꯂꯣꯟꯅ ꯐ꯭ꯔꯤꯖꯗꯒꯤ ꯒꯨꯂꯥ ꯂꯧꯊꯣꯛꯑꯒ ꯆꯥꯔꯝꯕꯗꯣ ꯀꯣ ꯑꯗꯨꯃꯥꯏꯅ ꯑꯩꯈꯣꯏ ꯐꯥꯕ ꯌꯥꯅꯦꯕ ꯑꯗꯨꯅ ꯑꯩꯈꯣꯏ ꯃꯌꯥꯝꯗ ꯏꯟꯐꯣꯔꯃꯦꯁꯟ ꯑꯃ ꯄꯤꯕꯁꯦ ꯍꯥꯏꯕꯗꯤ ꯑꯩ ꯗꯤꯇꯔꯃꯤꯟ ꯑꯣꯏꯔꯦ ꯍꯥꯏꯕꯅꯤ ꯃꯌꯥꯝꯗ ꯑꯦꯅꯥꯎꯟꯁ ꯇꯧꯔꯕꯅꯤ ꯑꯩ ꯁꯨꯃꯥꯏꯅ ꯑꯩ ꯑꯃꯨꯛ ꯍꯟꯅ ꯅꯨꯄꯤ ꯀꯣꯏꯖꯔꯔꯣꯏ ꯍꯥꯏꯕꯒꯨꯝꯕꯅꯦꯕꯀꯣ ꯂꯣꯟꯅ ꯀꯣꯏꯔꯝꯃꯁꯨ ꯐꯥ ꯌꯥꯔꯦꯗꯅꯀꯣ ꯄ꯭ꯔꯣꯁꯦꯁꯁꯤ ꯀꯔꯤ ꯍꯥꯏꯕꯅꯣ ꯃꯌꯥꯝ ꯈꯪꯕꯁꯨ ꯌꯥꯎꯕꯅꯤ ꯑꯃꯨꯛꯀꯒꯤ ꯌꯥꯝꯅ ꯗꯤꯖꯤꯇꯦꯜ ꯁꯦꯕꯤ ꯑꯣꯏꯕ ꯃꯌꯥꯝ ꯍꯥꯏꯕꯤꯌꯨꯅꯦ ꯆꯣꯡꯈꯠꯂꯛꯄꯗꯨꯅꯦꯕ ꯄꯣꯞ ꯑꯞ ꯆꯣꯡꯈꯠꯂꯛꯄ ꯃꯈꯣꯟ ꯊꯣꯛꯂꯛꯄ ꯑꯗꯨꯅ ꯊꯕꯛ ꯑꯔꯨꯕ ꯑꯃꯒ ꯇꯧꯔꯁꯨ ꯃꯈꯣꯟ ꯊꯣꯛꯂꯛꯑꯗꯤ ꯐꯠ ꯂꯥꯎ ꯁꯠꯇꯣꯛꯑꯒ ꯌꯦꯡꯅꯤꯡꯉꯤꯗꯅꯀꯣ ꯑꯗꯨꯒꯤ ꯄꯨꯁꯇꯣ ꯂꯧꯊꯣꯛꯄ ꯌꯥꯕꯅꯦꯕ ꯑꯗꯨꯑꯣꯏꯗꯤ ꯉꯁꯥꯏ ꯄꯨꯡꯈꯥꯏ ꯃꯃꯥꯡꯗ ꯂꯥꯛꯄꯁꯨ ꯑꯩ ꯈꯪꯗꯅ ꯑꯗꯨꯝ ꯂꯩꯔꯝꯅꯦꯕ ꯑꯩ ꯔꯥꯒ ꯑꯝꯇ ꯅꯨꯡꯉꯥꯏꯅ ꯂꯩꯗꯣꯏꯅꯦꯕ ꯄꯨꯁꯇꯨ ꯂꯥꯛꯑꯗꯤ ꯄꯣꯞ ꯑꯞꯇꯨ ꯂꯥꯛꯑꯗꯤ ꯑꯩ ꯈꯥꯡꯕ ꯉꯝꯃꯣꯏꯗꯣꯏꯅꯦꯕ ꯀꯣ ꯋꯥꯔꯤ ꯁꯥꯟꯅꯔꯝꯃꯁꯨ ꯚꯥꯏ ꯉꯥꯛꯇꯪ ꯉꯥꯏꯈꯣ ꯑꯩ ꯀꯩꯅꯣꯝ ꯌꯦꯡꯒꯦꯅ ꯌꯦꯡꯗꯣꯏꯅꯦꯕꯀꯣ ꯑꯗꯨꯅ ꯁꯤꯒꯤ ꯀꯩꯅꯣꯁꯤꯡꯁꯦ ꯅꯣꯇꯤꯐꯤꯀꯦꯁꯟ ꯄꯨꯁꯁꯤꯡꯁే ꯃꯁꯤꯃ ꯂꯧꯊꯣꯛꯄꯤꯔꯣ ꯑꯁ ꯂꯧꯗꯤ ꯂꯧꯊꯣꯛꯅꯤꯡꯈꯤꯗ꯭ꯔꯦꯗ ꯍꯥꯏꯅ ꯈꯜꯂꯤ ꯇꯧꯕꯤ ꯃꯤꯁ ꯇꯧꯅꯤ ꯈꯟꯕꯗꯀꯣ ꯑꯦꯂꯥꯔꯝ ꯀ꯭ꯂꯣꯛꯁꯤ ꯅꯍꯥꯟꯋꯥꯏ ꯌꯨꯝ ꯈꯨꯗꯤꯡꯒꯤ ꯂꯩꯅꯔꯝꯃꯤ ꯑꯩꯈꯣꯏꯅ ꯀ꯭ꯂꯥꯁ 8, 9, 10 ꯇꯧꯕ ꯀꯥꯟꯗ ꯄꯩꯁꯥ ꯄꯥꯏꯈꯤꯗ꯭ꯔ ꯃꯇꯝꯗꯨꯗ ꯑꯦꯂꯥꯔꯝ ꯀ꯭ꯂꯣꯛ ꯑꯃ ꯂꯩꯖꯩ
ko hauzik ti kanam ta leinadre aduga even gari bau leinadre gari si da banu pamsa nu pimsa mai am lei akoi gi MBBS satra singda gari si sunglai leidre ko ade magi mobile phone duna dum wak to ba adu amasi ga kai bati kari no ayukta mobile phone do kari akoi gi alarm clock to khingak pa kan da ai hangdo ga kainom di hekte yengning ba aduna ai ga ngasai ek hogalak pa ga famung dagi khong thang thadringai da mobile phone yengi habdo mobile clock tu na hek khingak pa da ai si yengning doi ne ba ko adumaina tawdana mobile phone se famung dagi lap na thamna na bai damakta alarm clock amam dilebi pangtang tang drabne hujikti ko akoi nongma akoi prize oina alarm clock oina pire se kari guma function amda leye adune ba aduna akoi ta kamala na hen heli me am dagi deng deng taw do am phare adagi next say switch off into aeroplane mode ta leiradi aingon la kadaba internet ki through da la kadaba information me am do block torga matam khara leigrani ko ain horen hang do pagan da loin paisala ni aibidi mang banate heba ko armain torga di matam khara se ai cut off tawre akoina plane da chatpa matam da aeroplane mode ta thamba kan da akoi shanti da dum ko ka tharaga nuaina tumga chali da ko I am not worried kai gino bo upai leite ba idum puthat khare ba ko adumaina matam du da ai sai tage su yai matam du da aina hana download to kai no mi yeng jage su yai adubu internet ta lakba extra information me am du di matam khara di koina hold torga thamba yai aduna matam khara mobile se switch off torga thambi ba side khoi nga sai khana khre ko matam du di kayam sang na thambi ge habno du di isana lepiro tawbudabu muthat kharaga akoina meeting ga chatpada silent na traga off torga thamgraga pung ani hum ga kawraga on ta hokdaba sum yawi ko sigi risk amadi dum leibane me am yengbiro akoina wangang ba khotpa matamda off tawba matamda adum off torga lerambasu yawi adu habit oirakanda di dum hairakani timing do khoine adjust tawjaraga yani ko nongmaga pura cut off tawbasidi yang wane ba khoi da ko akoi gi khara yamna important oiba mi sing di magi backup mail number mail ga ma pirak pane ba ai sumaina matam asidagi numit sidagi ai mail kane kano tororoi respond tawjararoi aduna sigum mail sida ai gi mail sing se thabiu kaina haiba leibane ba ko aduna important message leiradi mana sinarami ba mi sina mangonda alert tawgane ba yamna life threatening ga oiba yamna urgent oiba prime minister daga kola adi hairakane ba ko akoi di prime minister dai kola ka tawdi pangyaw yaw da male ko thamdra bhau ya jani natra ana ek haiba malai ama haiba malai ko for safer side aigi message da aigi chada yam important oiba poti adu backup oina thambasu yai theoretically sum khana jawai wani ko loina makse akoi na pungning da hangning bo hangsing do adu answer nei na pijabase be prepared for temptation akoi ngasai gi diabetic patient amana athumba chathokpudo yam tempting oi jane ba ko masi chahi humra sursu chahi manga truk suba angang ga behavior ga chamani ko lona dum charam ba yaw jane khoi su dum chab jani natra na temptation sai ko chaning dare da nahan de ani chathokra male ne sigi temptation si tane ba khoi mangi se ko natra na nupi angang leiraba macha ga su yam pharaba nupa do masak phajaba phajaba so hairoi mai pungning da tuk lawa nupi ma thengnaro di temptation se dum phaba wa jani ko natra nupi da su dumaina temptation haiba pot ama leiba ai gi control da khara wa ba ko next si temptation se khoi khara section biro ai di pining akpa hangning akpa solonjan gi bido hangning akpa yawar kani ko